Naga taru hat kibagi achungba wail fangalo haina ansam na sinduna imfal da khongchat chatkre. Kangkokpi district ki lailon Wi-Fi village ta naga misam taruk faraga hat kibagi matangda achumba wail fangalo haina taksil ladun imfal da ngasi protest rally ama pangthokre. All Naga Students Association Manipur ansam na sinduna pangthokiba rally adu Imphal gi Tangkhun Baptist Church ta gi hauraga Huyathong fauna chalaga Mau market loisin ki rally de saruk yakiba musingna leikitraba naga taruk ki achumba wail fangangadabani amasung athuba matamda ing tabba phibam hanjan hangadabani haina kholaw kaya lauki. Kuki militant singa khuyek pinakiba su agreement abrogate tawbaga loinena Deputy Chief Minister Nemchak Kyugen mafam lokthokadabani haina khongjang de saruk yakiba singna taksin ki. Protest rally asiga mari leinana ansam gi President Anten Sang Maring na hai lailon Wi-Fi dagi phakraga numit kunni hena fajin run thamlaba matungda minungsi yawdan hatok pikraba micham taruk ki matangda achumba wail fanganaba protest rally asi pangthokpani. Hauzik phawba mihat asigi matangda chenaba mioi amata faba ngamdribasi investigation satribising mathau ningtina tawde haibagi mayek senglaba khudamni misam taruk pharga hatkiba KNP chenaba maramna lubasgi mathakta haunabi matungina investigation satharaga logi oiba thabak thorum sing lakhutkadabani misam pharga hatpada chenarib lubasi terrorist organization oina lauthokadabani haina phongdokki. Su agreement ki matangda ansanggi president hai Kuki kulai paibasingna sugi kangon lana sizinaba maramna hiram masigi matangda akanaba mideng changbaga loinana tangai fadrabadi pamdaba thokdok thogandanaba su abrogate tawba mathau tai. Ayupung 13 tabada Imphal Tangkhul Baptist Church tagi khongsanba haukiba protest rally adu chatlingai gi cheirakta Manipur Governor amadi Chief Minister lambi da lakpa ubada khoisaunarba miyamna pendabagi kholaw kaya lausinki. United in Purpose, United in Voice haiba pandamgi makhada chatkiba rally aduda saruk yakibasna athuba matamda naga taru hatkibagi achumba wail fangangadabani haina lengaki mafamda taksinki. Khongchat aduga mari leinana Naga Women's Union Manipur ki President Priscilla Thuimaina haiki malemda khwaidagi tamthiba crime ni haina mipum khudimna khangnaraba naga taruk fakraga tamthina hatkibagi matangda ngasi fawa state amadi central government general musing phaba ngamdana leiri mihada dugi matangda achumba langla langjin puthokpaga loinena achumba wail fangandriba phawba hanba leitana khongjang sangsin khigani haina sumangna phongdoki. Ansamgi President Anten Sang Maring na fawmi singda hai mihada sigi matangda mari lenabasingna investigation sathare haibasu chenaribasing puthokpa ngamdri athuba matamda maralaiba musing pharaga logi matung ina chairak phangangadabani haiki. Sahi ani gi manungda Imphal Power Rail lambi semba loisilagani District Administration Imphal West na sinduna chinga mathaki how ground da leiba chinga mathak Young Learners Club ta pangthokpa Jan Kalyan Sibir Public Welfare Camp ta saruk yakiba Chief Minister Imlam Khemsa na haikre lengang na paikhalakliba tongan ba welfare scheme sing miyam da haktheng na fanganabagi pandamda tawrmasi pangthokpani. India da khwaidagi matam sangna Prime Minister oirkliba mideng sanba luchingba amasu oiriba Narendra Modi ki thausilbo thagal aduna mahak na haiki Viksit Bharat Manipur lising ani nipu taret mangfaung nanabagi pandamda asigumba makalgi thawrmasi pangthokpani. State asida paikalakliba railway project ki matangda Chief Minister na hai Khongsang Power Rail lambi semba loire lakadoriba chahi ani gi manungda soidana Imphal Power Rail lambi semba loisilagani haibagi thajaba lei makha tana Imphal dagi Morai Power Rail lambi semnana pandam thamle lugis policy hairambadagi act is policy on kraba thawrang asina maram oiraga Manipur bu Southeast Asia gi khwaidagi maru oiba gateway oiragani thawrang asina state asida leiriba miyamda chauna kanaba phanganbaga loinana tungi haurakliba mirolda anoba khudong chabasing phanghalagani ingtappa phibam leitrabadi chawkhat thawrang paikhatpa ngamloi haina palladuna Chief Minister na hai state asida khunda minariba kangluk khudingmakna manadabu wakalon sing nakalda thaidoktunna thamlaga wari sanaduna athuba matamda ingtappa phibam hanjanhanaba thawrang lokhatpam thoi lengang na mahusagi phibam hanjanhanaba honariba asida miyamna sumapung phana sagotpiyo haina mahang appeal tawki. Ngasi pangthokiba thawram maduda Education S Department na pirakpa allowance sing angang anida khusinaki TV na naraba miyoy anida machi oiba chinjak singsu yenthokki Public Welfare Camp ka mari lainana state enga ki tongan ba department sing na paikhalakliba tabak thorum sing utpa stall sing Chief Minister na yengsin ki Arambai Tengol gi miyoy ohum phakibagi mayokta wakat mifam chathakre Manipur lenga ki thoksil soibana amadi security force na mathau ningthina tawdabana maram oiraga kumja lisingani kunhumdoi gi me ohum dagi Manipur da maite gi yum kaya mai thaba miyoy kaya lanjan hanba nupi angang khaktana awafam da tahalaktuna mapu pandaba lamdam ama ohelakpani haina Segarot apunba maira paibi lup taragi maike dagi phongdorakli security agency singna Arambai Tengol gi miyoy ohum phajan khibagi thawongbo yaningdaba phongdoktuna ngasi maira paibi lup tarana sinduna
Kaisampat Lemazom Laikai the Leba, Infal Rising Club to Satakibu Wakat Mifum Amada Pongdo Kibani, Wakat Mifum Maduga Mari Lenena, Maira Pai member, Huidrom Bisoyan Hai, Lyric Tamdun Lajabu Masagis and Pampaidun Lerman Hakaya, Maite Purup Kandabaya de Haina Togna Kibani, Nasing a Sina Tawai Fawa, Katoktuna, Manipur Bukala Kibani. Adubo, Manipur the Maite Mutat Nanabuhanabada, Jahi Anirongi Matung, Lisingani Kun Mangagi, February Kunda, Mapu Pandraba State Sea, Governor Ngak Selani Hirak Padagi, Manipur can be the season Naramba Kulai Sing, Pitok Naraklabadi, Kulangak Pusing the Karisutoro, Haina Tazaba Piki Badunamaram Orga, Lenga Asibu Tazaduna, Miyamna Kulai Sinabata Natana, Manipur Bungagan Kibani Haiki.